This is my another recreation video. Ngasigi recreation video sidi mamangi balagi recreation video da comments da mayamna khwaidigi yamna haibirakpa Manipurgi Araba actress and singer Sushmita Mangsatabam gi Instagram pictures recreate tobagi video ne. Video se hodringa gi mamangda ai wa makhaktang haizahoge sigi video sigi khudongchaba lawjaraga aina recreation video tawjabadi aina mi amagi hana thokraba thodok natraga photo amagi mogi expression dressing style location boiro adugumbado aina recreate tawjabane habadi matau tamjabane aina makhoigi saktubu recreate tawbana chade aduna mi khudimak se sak amata manaba natte aduna mayamna makhoigi pose natraga expression natraga dressing do manabra habado adugi romdo aina yengbiyo doitardi. Let's start the video. Sigi photo zigidi a white collar shirt like the bagi hafet manaba white shirt amalitle duga makhada white bedsheet amayawda a white bedsheet like the bagi a college ke apron dina white bedsheet haraga namani doitardi. Let's start. Lonthoktaba magum nang natuminali plano fongdok luni nangi singlet. Sigi photo zigi cape se my Adidas de photo bangam de bagi aina echam chamba cape ama Flipkart ta order tawbane do ai Amukta phaw yengdri kamain tawge do hojik open tora yengse smile tawe uppaga yenge ko pakpra yenge NUNGSHIBA na pagkakaba tamoy say isipiro na kutuna oy ang biro ay kanglaha taxi sondo na lenjage taxi sondo na lenjage. So this is all about today's recreation video. Ngasigi recreation video do kamaina tawbige mayam comment ta haibiro aduga like tawba kaubigano subscribe tawba kaubigano subscribe tawbada bell icon du sunambiramo aduga mayam aibu subscribe tawbibagi thank you so much ai am harawe aigi somagi recreation video balagi recreation video godo asuk yona mi mayam ni yengbirakani ha bai sukhan khalude sumtha thajarude am harawe aduga especially comments the positive comment amna pukning thogat piba comment yam pibir e adugi yam thina harawe e nakhoi comment sing du yengaga aibu hen hotnaning begi thona ma pibiye aduna mayam thank you very much thamoi sengna thagajari aduga sumaina dum tumkoina nungshibiduna aigi videos adum makha tabada yengbiyo aduga matung tarak recreation video da karamba migi amuk recreate tawroge habdu su haibiro actress oidraga zu yae adum mi ama hekta adum haibiro do dardi mayam thank you very much for watching.